ꯑꯍꯥꯟꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤ ꯈꯪꯗ꯭ꯔꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ Am-Istv ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟ ꯈꯪꯗ꯭ꯔꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯗꯦ ꯏꯪ 2025ꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯗꯤꯔꯦꯛꯇꯔ ꯀꯦ ꯗꯤꯅꯃꯅꯤ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯀꯦ ꯁꯁꯤꯀꯥꯟꯇ ꯁꯔꯃ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯟड ꯀꯜꯆꯔ ꯔꯤꯁꯔꯆ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯎꯔꯣꯏꯕꯝ ꯏꯟꯗ꯭ꯔꯃꯅꯤꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯀꯦ ꯁꯁꯤꯀꯥꯟꯇ ꯁꯔꯃꯅ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝꯁꯤꯡ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯍꯦꯔꯤꯇꯦꯖ ꯇꯨꯔ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯉꯁꯤꯒꯤ ꯇꯨꯔ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡꯗꯒꯤ ꯈꯪꯂꯛꯄ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯨꯋꯥꯔꯤ ꯇ꯭ꯔꯦꯗꯤꯁꯟ ꯍꯦꯔꯤꯇꯦꯖ ꯈꯪꯕ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯅꯤꯇꯤ ꯑꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯁꯤꯡ ꯁꯥꯏꯠꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯅꯦꯁꯀꯣꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯪ 1934ꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯟ ꯃꯣꯅꯨꯃꯦꯟꯠꯁ ꯑꯦꯟड ꯁꯥꯏꯠꯁꯀꯤ ꯃꯈꯥꯗ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯔꯕꯥꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡ ꯑꯁꯤꯗꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ मियोइब ओइना हिंगगदे अखोइसी अखोइगी हिस्ट्री अखोइगी हेरिटेज अखोइ ट्रेडिशन हाइरिबसी अखोइना खंगबा याम दरकार ले अने कल्चरल हेरिटेज से अखोइना प्रिजर्व तौबा प्रोटेक्ट तौबा है कोई कम्युनिटी अमदा सोसाइटी अमदा लेरिबा मिपु खुदिगमकी रेस्पोंसिबिलिटी ने आइगी सागी लेजरिबा स्टेट असिगी कंट्री असिगी अदुगा आइगी कम्युनिटी असिगी अपुनबा लेरिबा असिगी कल्चर जी खंगद्रगदी यामना अखोइ अमगा तोंगान डाइवर्स ओइबा कम्युनिटी लेरिबा मयाम अमगा नुक्सिनबुई चांगसी हंदरकनी अदुना अखोइना यूनिटी इंटीग्रिटी पुरकना होनबदा अखोइ कल्चरल हेरिटेज नापोसी याम तंगाइ फते हेरिटेज साइसी अखोइना मदु प्रोटेक्ट तौद्रदी मदु मॉडर्नाइज ओइबा अम सागलदमनि हे थुगारा साबो खतो सि पुनमक्से अखोइ पुनमनु थिंगदबनी अदु वरगदा अखोइ असेंबा अखोइ कल्चर अखोइ करी हाइतारे हिस्ट्री अदु अखोइ ट्रेडिशन जिंगाना सतुंगबनी ꯇꯨꯡꯗ ꯃꯍꯩꯔꯣꯏ ꯆꯥꯃꯔꯣꯝ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯆꯠꯀꯗꯕ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯌꯦꯡꯅꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏꯅ ꯂꯝꯊꯥꯈꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯟड ꯀꯜꯆꯔ ꯔꯤꯁꯔꯆ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯎꯔꯣꯏꯕꯝ ꯏꯟꯗ꯭ꯔꯃꯅꯤꯅ ꯇꯨꯔ ꯒꯥꯏꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯏꯪ 1919ꯗ ꯂꯣꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯄꯥर्क ꯌꯦꯡꯍꯟꯕꯒ ꯂꯣꯏꯅꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯈꯨꯕꯝ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯂꯪꯊꯕꯥꯜ ꯍꯤꯂꯣꯛ महाराजा गंभीर सिंह मोंगफम खोंगजोम वार मेमोरियल पार्क टेंगोल लंपाक अमदी यारिपोक चंद्रखोंग लेबा थुमखोंगना सिंगबा हेरिटेज साइट यंगहनबगा लोइनना इंद्रमणिना मफम सिंह अदुगी मतंगदा संदोकना ताकी District Health Society Kakchingna Kayakapta Saruk Yaruba Amadi Award Laurakraba District Asida Mathau Fazana Tauriba Ayushman Arogya Mandir Amadi Primary Health Center staff members sing Harau Tayamna Okpaga Loinana District Level Quality Assurance Committee Oiba Mifam Ama Kakching Municipal Council gi Auditorium Hall da Pangthokre Tauram Atuda Chief Medical Officer Thaudam Razen Amadi Sub Divisional Officer Kherdananda Potsangbamsu Serukyaki Thauram adugi manungchana district asida hauzik ana layengda miyamna thengnariba khudongchadabasing asi matau karamna kokhangani makhatana karamba thabak thauram sing paikhatlabadi miyamda khwaidigi faba ana layeng pathapi gadabage haibagi matangsu kupna khanaki District Health Society Kakching gi Quality Assurance Committee gi District Nodal Officer Dr. Khangembam Gopesorna Thauromdugi nunggi oiba warol piki Paugi Marak Thana Tema Break Ama Longminase
ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक मतुंग तराम नोक्चरे पाव मखाताना पिजरी National Fire Service Week English in Kunmangagi Sarukam Oina Tongan Tonganba College Hospital Amade Hotel Singda Fire Safety Awareness Amasung Mock Drill Manipur Fire Service Department a Pangthogli Rims Hospital Lamphel Unaco College Khongman Classic Grande Chingmairong Amasung Angel Hospital Uripok Maheu Langpok Tagi Kamdongna Ngakthok Kadage Haibigi Matangdasu Utkre Loshilakpada Mariba Pau Amukana Pizari World Heritage Day Thoram Pangthokre Amadi Isana Isagi Nat Amadi Chatnabi Kangdrabadi Laiminari Ba Furup Singa Nungsinabagi Chang Hantarakani Haina Art and Culture Gi Commissioner M Joina Haikre Hauzik Faubuko in Am-Istv na Sandok Chaba Manipuri Pau Matang Salozare Mideng Tabiri Bupum Namapo Amugana Kurum Jare